Hamasna satrakiba akanba bongi attack Israel gi lanmi ama sokpadagi Benjamin amukhan Gaza da paksana landaragani haina lauthokre. Panba yabadi thasi ho kibim sakasha numita Hamasna satrakiba bongi attack amada Israel gi lanmi ama sokiban. Thawng do hojik chathariba ceasefire asi Hamasna thuwairakpani amadi chawna singrakpani hairaduna Israel na Gaza da landana bagi wafamadu phongdorakiban. Nakalam romda Israel na Hamas da sirakliba maral singa du yimpham yawdabani haiduna bongi attack adu Hamas na satrakiba natti haigre. Lan manung da sai khaidun leikiba tongan bom singa da pokhairakkiban. Mafam kaya da chaidun leikiba bom pokhairakpadagi thawng adubu Hamas na ceasefire thugairi amadi chawna singnare phongdorakpa adudi yamna langani haina Hamas ki maikaidagi phongdorakre. Adubu Israel ki Prime Minister Benjamin Netanyahu Hamas ki thawng adu ceasefire bu chawna singnabani maram madun attack adugi chapchaba pakhum pigani haina lauthorakibani haire. Benjamin ki wafam adugi matangda pakhum piraduna Hamas na phongdorakibada ceasefire chatna khraba matungda Israel gi lanmi sing chatharkiba tongan akan attack singda punna Palestine masa chhunggo humdra haina sikhre. Hawjiksu aduma Israel gi lanmi sing Gaza da lariba michamchigi mathakta landabagi thabak leppaleitana chathari haina Hamas na Israel gi mathakta su chawna maral sirakre. Panba yabadi Hamas amadi Israel gi marakti yanakhiba ceasefire gi matung ina ani suba tangkaki oina Gaza da international military force deploy tawnanaba Gaza gi akhanaba technocratic governing body ama semnanaba amadi Hamas na khulai thadok hanabagi matang akan mamongda thabak chathari haina su report asin makhata na phungdokle. Iran na missile practice torokpadagi attack chatharakatra haina kibadagi Israel na US ka wata na ba hawkre haire. Report asigi matung ina Iran gi Revolutionary Guard Corps haibadi IRF ina matik maya leiraba missile practice leppleitan chatharakibani. Masina maram oiraga Iran na landana na ba thoram pekat am hawrabra haibagi singnaba chawng leibadagi Israel gi military official singna America da pawdong kibani haire. Israel military gi makok thong official singna phongdorakibada Iran na Israel da landarakpagi chang chadi yankhai khaktani adubu risk lobo pamdabana maram oiraga matam leiringai asida lakot payaba amadi chaksin thong lakot hunabagi matangda Israel gi military gi makok thong basing America ga wata na ba hawkibani haire. Hiram masigi matangda Israel gi Prime Minister Benjamin Netanyahu lakliba December gi tangkun mapanda US gi President Donald Trump unagani haina su Pau sin makhatari. Pau gi marakthna aten brick ama. Miyamda khanganjaba ama Impact TV News Channel asida School College singi admission open yauna tongan hiram singi matangda advertise tawbiningba myoy singi oina yamna chawna offer pizari akaknaba numit kharani gi oiba offer ni maram aduna advertise tawbiningba myoy singna offer asigi khudong chaba lawbiyu hiram asigi matangda apamba myoy singna mobile number 9366127201 da call tawbiraklaga khudong chaba asi lawbiyu haina Impact TV News ki maikaidagi miyamda appeal tawjari. Makhatama pau pijari. Pakistan lan sokna namagi damakta Tehrik-i-Taliban TTP terroristna masagi oiba Air Force unit ama semgatna naba thorang tawkre haire. Karigumba TTP na mai pakna makhogi oiba tonganba Air Force unit ama semgat pangamlakrabadi lakadoiba sahi singda Pakistan da attack chatrapagi chang yam hengatlagani haire. Hawkiba sahi ahumlom asida terrorist singna Pakistan akan na mongda landarakpadagi Shehbaz Sharif amadi Asim Munir makok ngawgun leiriban. Hawkiba sahi kumja 2022 dagi hawduna Pakistan gi mafam kayada terrorist singna leppaletan attack kaya chatrappadagi lanmi lising kaya amasu sigraban. Report asigi matung ina TTP na thorang iba planning asigi matung ina Pakistan gi Western amadi Central Zone haina ani khaidoktuna makhogi oiba unit kaya hangdoklagani. Loinana TTP na paikal iba thorang asi makhogi punna chapminaiba khulai paidla lhoriba singasu punna Pakistan gi mayokta landagani haire. TTP na chathakadori ba thorang asigi manungjana Air Force gi unit thamlagani hairiba asi mapungmoina drone gi attack hengat hanana ba thorang torokpo orangbani hainasu miyamna thajanari. Tehrik-i-Taliban TTP amadi Balochistan Liberation Army BLA na singulup singasi mapangal yamna leiba group ni hainasu pawosin makhatari. Ukraine ki President Vladimir Zelensky na Christmas ki prayer tawbo matamda Russia ki President Vladimir Putin bo yamna thuna sihan biro haina thawni ki haina report amana haire. Report asigi matung ina Ukraine ki President Vladimir Zelensky na social media platform am oiriba X da video ama thagalkiban. Video aduda Zelensky na Russia ni Ukraine bu manghan takhanna bu hotna amadi makhoina phana yamna kanna hotna basu makhoi apambadu ngasi ju thungba ngamdri. Masih purna makasi Ukraine gi mama lebak punu sijaba miyosina
ama toina hotnabagi mahine Ukraine gi mipum khudimona mahakpu siba pami haina Putin gi maming pandana mahakna haike haudi phawbagi oina di Zelensky na Vladimir Putin bu siba yai haina khurun kibaga loinana matang ngasida mahakpu yamna thunu sian biro haina Christmas ga mari lenana thawni bada phongdok kibani hairi aduma ko hauji makki oina di America gi President Donald Trump gi miting makhada Ukraine amadi Russia gi lalasi losinana bu hotnarib asida sound ai apan soidin tholkba yai hairi loinana Zelensky wafam masina maram oiraga lanasi losinbu ngamkidabasu yai haina experts na phongdokle nakalam romdana Ukraine gi President Vladimir Zelensky na Russia ga soknarib akan balalasi losinana bagi tamakta Ukraine gi oiba peace plan lamu puthorakre tarigumba Zelensky na puthoriba point kun yawo peace plan lasi Putin ne yarabadi America amadi Europe lebak singil singbasingna yanasi asida khuriyak pibagi tangai fadaba leidene aduba hautimaki oina di yanasi adugi matang da Russia gi maikaidagi wafam amata phongdorok leitri haire masigi mamanga Donald Trump na puthorkiba point kunipan yaw bulalo sinanabagi plan adu Ukraine gi oina di suicide tawbagi chap manaba maramna Ukraine wafam adu di yakidabane Ukraine gi lalo sinanaba kanna hotnaringai sadak asida Russia na matik maya leirab bom paktuna thadaba ngamba amadi tongan tongan nuclear bomb puba ngamba Tu-95 MS plane Britain gi North border area da pasilakri haire thawang adu ubadagi NATO na khutakta fighter jet deploy tawduna cheksin thawang lokhatkre Tu-95 khakta natana Su-33 fighter jet su yauna pasilakri Russia gi thawang adu NATO lebak singda pressure pinana bu hotna oiramgani haina miyamna panare Russia gi thawang asina maram oiraga NATO lebak sina Putin na landara katra haibagi akiba leiduna amuk hen hengalakri hainasu pawo sin makata Nigeria gi awanu chuthang mafam singda leiriba Islamic State Force singi mathakta USA gi armed force mapangal leiraba strike kaya sathakre hairi strike adugi matungda United States of America gi President Donald Trump phongdokkibada Nigeria lenga ki maikai dagi laiba adugi tongan tongan mafam singda leiriba Christian sigi mathakta chathaliba myot mine sing adu kai hanjilakbadagi mateng oinana ba haijarakbada strike sing adu chathakiban ngana numidang Nigeria gi awanu chuthang mafam singda leiriba ISIS terrorist ki mafam sing aduda US igi commander in chief am oina strike sing adu chathan kibani haina Donald Trump na phongdokki Nigeria gi mafam sing adu chahi kaya dagi horaga maralajida Pakistan masa kaya gi mathakta ahen ba myot mine kaya chathaki masitana tana misi mina phobu yawdun ngasi phobu laklibani haina Donald Trump na mahaki social media post phongdorokpan adu strike sing adu maram oiga kadai phobu asu opad amadi amanga ta thon kibagi haibagi matangdadi pawa mutta palakide ammaromda Nigeria ki Ministry of Foreign Affairs na phongdoro kibagi matung inadi USA gi akakna yar strike sing aduna maram oiraga leiba adu awang chu thongmada leiriba ISIS terrorist loop sing oiba target sing aduda pan ki hairi makhata leiba ani intelligence amadi strategic oiba mari phagat anduna global gi oiba mongda micham sing mathakta terrorist sing crystal muslim amadi atopa proof sing mathakta chathariba tongan tongan mine sing adu international law gi makhada leptana mari thamkini hairi Marak asida US ki oiba military ki oina African command phondoro pagi matung inadi strike sing adu Nigerian authority ki maikai dagi haijarak padagi chathakiban loinan attack sing adu maram oiraga ISIS terrorist kaya amasu hat ngamki strike sing adu terrorist sing adu gi maikai dagi US masa sing da chathaba tongan tongan akan attack sing adu gi pakhum leba adu da natraga miram da oirabasu matik chana pibu ngami haibadu utki hairi ningsing bayabadi October thada Donald Trump na Nigeria da Christian sing hingbad aki tujung phawna ib adu kokhanna na ba plan tawba leire haina phungtokpadi leikiban madugi damakta Pentagon na military action sathaba plan semna na ba tongan tongan wafam da khangin ki basu leiki International Religious Freedom Act ki makhada Nigeria leibakpu USA na yamna maru iba leba amani haina sulawi bani haina pawo sin makhata Bangladesh ke konung oriba Dhaka gi manung chana leiba Chattogram da minority Hindu sing yum da thonglon sinduna mai thaduna hatna bu hondra mamyo sing adugi masakta pangam mamyo sing da mana sauna piragani haina Bangladesh police na lawthokre etefak pause gi report ki matung ina Chattogram region gi police ki head oriba Ahsan Habibna sakhang dabasna minority Hindu sing gi mai tha ka yum sing aduda chattun yangsin kre loinana minority Hindu sing laiba yum thonglon sin bag loinana mai thaduna hatna bu hotna magi thong sing adu akan bakan dem tawi maram maduna maralaiba miyosing adugi mathakta akan beserak pigani haina sumhang phongdoki tawbutabu thawdok aduda chenaba miyosing masak tak pangambada mana oine lupa kaya pigada bun haiba adugi matangdadi miyam khangna chapcha bala thorakdi haina su
पाव असिनि मखा तारे सही कुंथ्रागी मतुंगदा अहानबा ओइना सऊदी अरबियादा चाउन अहोंग लाक्तुना मरुभूमिगी लम अम ओइरिबा लेबा असिगी अयाम मफमदा उन्ना पुंकुप कुपखरे हाइरे अमरोमदा मलेमगी ख्वाइदगी अयिंगबा लमनि हाइने लौनरिबा आइसलैंडना साबगी चांग वंखलक्तुना सेल्सियस डिग्री 19.7 यौरक्रे हाइरे हौजिक सऊदी अरबियादा इंगबगी चांग असि सेल्सियस डिग्री -4 यौखरे अदुगा थौंग असि मलेमगी ओइना यामना चिंगनिंगाय ओइबनि हाइनसु एक्सपर्ट्सनि मखा तारे सुदान अकन मोंग हौकिबा सही कयागी ममांगदगी हौना लान सुनन लाखिबा रैपिड सपोर्ट फोर्स हाइबदी RSF का कन्न लान लोसिननबगी मतंगदे वरी सानरि हाइदुना सुदान की ट्रांजिशनल सोवरेनिटी काउंसिल की लुचिंगबसिने फोंदोखरे रिपोर्ट असिगी मतुंग इना TSC की डिप्यूटी चेयरमैन ओइरिबा मलिक अगर अयारना फोंदोरखिबदा सुदान की प्राइम मिनिस्टर कामिल इद्रिसना लेपाक असिदा हौकिबा सही अहुमरोम असिदा चथदुना लाइबा लान की ओइबा लोसिननबगी मतंगदा पीस प्लानिंग अमा यूनाइटेड नेशन सिक्योरिटी काउंसिल पुथोकीबसु लेख्रबन अदुबु RSF ना 8 अप्रैल अदुमुक पीदुना लाखी RSF ना मरम ओइरगा अकनबा मोंगदे लान चथरकपा मरमना मियोय मिलियन 13 हेन्ना सुदान थादोक्तुना लांजेनख्रबन मियोय लिसिंग कया अमना हौजिक हौजिकसु सीबगी खयात लैबनि हाइनसु रिपोर्ट असिनि मखा तारे।